Good morning. Ngasi Numajing Numit Purnima Numit so ore ko hadi Purnima Numit ki card message su yimina se aduga hadi manifestation tawbagi timing kari kra su dum leina ko hadi afaba matam sida ai tawjage ko chage haraga su ko hadi matam su hape ding ase ko aduga aina crystal skin haibado hadi thangjaga Numajing ga habnina hadi ngasi sina last day ore ko hadi crystal sale tawbagi sale hadi 10% off khatang hai tar ko khoina yo liba na hangai leiriba rate to dagi hadi 10% khatang off tawthoga hadi ngasi khatang ga leigini ko hadi heyeng dagi de leiro ko aduduna Sunday so ibanina mayam visit tawbiba khatangi oina hai delivery ki khudong chabadi pijaroi only kenogi oina hai tare ko akhoi yumda la ko khopada khoga da mi ge oina ado sisi akhoi gi keno lere ko hai sum aina hambada mayam da share tawning bakra ado ahambada ko Numajing number se 156 lere aduga color da na pink color gumba kai gumba da mana se na bibe ko ado koi niti gi lothok kudana card um gatan lothok chara lothok aga yeminar se ko card number 1 consider card number 2 consider antraga card number 3 consider ko adugi matung inna hadi yenga se ko hadi kari energies la ke habado ngase gi ko ado sidana akoi gi card number 1 lere card number 2 lere aduga card number 3 le ko hadi first card second card and third card ko hadi first card ki la iba message ape yenga se ko hadi first card la ise engonda kaino ma khudong chaba gumba la haina pire ko Purnima su oire kai laktu jano ko hadi Purnima no meseda hadi afaba gumba kaino ma Numajing ojera ko su leino ko engonda afaba gumba kaino ma chang o kholo haina pire ko sida ko sisina khoi gi first card ki meaning ko aduga anishuba sina ko ngasi se aina nahan ki Purnima gi keno da haina ko hari isha se yam phajana ke na layo ko lo wakhan nungai na layo haina ko adu ngasi se ha tar yam na nungai na layo ko hadi phiron kitang phajaba ga leina ko hadi yum da leira ga su na ko na set laga leira ko imung wairam phajana imung kari kra set nan lo chalaga isha su yam nan layo wakhan nungai na layo hadi ai wakhan nungai na leira ga hadi manifestation gumba kai gumba dumaina gumba su tawbiyo ko hadi ngasi Purnima gi oina haraga di ko ahum subasina katang leina ko hadi sida leije mo thai nuai tabagi type to leira ko third card sina ko hadi kaino mata dum khanjalaga leibo sum oidaba bot amada harsina sum oide na khalase oidaba bot to oina khanjalaga leire hadi ko oidragadi nakanda haite ko wa thought kumba change tok thokpa harsina ko samna habada amada yadragadi amada tawge ko haina dumaina hotna biyo hadi e som satpada yaru dre ise nangai ya daw yadre hadi yelum chapasida atadi haji oirom da amuka try tawge ko haina dumaina gumba khanbiba ko aduga timing se yuki pung taruka minute try pandagi ko taruka minute tara ni pandagi na trama thoga minute kunma thoi phang lere adagi pung amaga minute amadagi na ani ga minute ni funi thoi phang lere ko adai taruka minute mari dagi na pung tara ga minute ani phang lere duga nungdang atheng mena baro ga minute ni fudai na pung amaga minute yankai ma phang lere do nungalam dagi na ahum ga minute tram pandai na mari ga minute kun phang phang lere ko sisina koi gi ngasi gi oina afaba timing ko ado sida lere koi gi daily card message se ma'am thank you